ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯃꯔꯛ ꯊꯠꯅ ꯚꯤꯎꯋꯔꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯁꯤꯃꯦꯟꯠ ꯑꯦꯟ ꯁ꯭ꯇꯤꯜ ꯔꯤꯇꯦꯅꯤꯡ ꯐꯥꯔꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯝ ꯈꯔ ꯀꯧꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯁꯦꯜꯁ ꯃꯦꯅꯦꯖꯔ, ꯅꯨꯄꯥ 3, ꯆꯍꯤꯅ 33 ꯗꯒꯤ 45 ꯐꯥꯎꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯍꯩꯒꯤ ꯊꯥꯛꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯅꯠꯇ꯭ꯔꯒ MBA ꯂꯣꯏꯅꯅ 5 years experience in sales. ꯁꯦꯂꯔꯤꯅ 16,000 ꯗꯒꯤ 25,000 ꯂꯣꯏꯅꯅ ꯏꯟꯁꯦꯟꯇꯤꯚꯁꯨ ꯄꯤꯖꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯐꯤꯜꯗ ꯃꯥꯔꯀꯦꯇꯤꯡ, ꯅꯨꯄꯥ 3, ꯆꯍꯤꯅ 25 to 40, ꯃꯍꯩꯒꯤ ꯊꯥꯛꯅ 10+2 ꯂꯣꯏꯅꯅ with 2 years experience in sales. ꯁꯦꯂꯔꯤꯅ 12,000 to 16,000 plus incentive. ꯑꯍꯨꯝꯁꯨꯕꯗ ꯁꯤꯁꯇꯦꯝ ꯄ꯭ꯔꯣꯁꯦꯁꯔ, ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ 3, ꯆꯍꯤꯅ 22 to 35, මꯍꯩꯒꯤ ꯊꯥꯛꯅ 10+2 with knowledge of computer, DTP and editing, not networking. ꯁꯦꯂꯔꯤꯅ 9,000 to 14,000 plus incentive. ꯃꯔꯤꯁꯨꯕꯗ ꯁ꯭ꯇꯣꯔ ꯀꯤꯄꯔ, ꯅꯨꯄꯥ 3, ꯆꯍꯤ 23 to 40, ꯃꯍꯩꯒꯤ ꯊꯥꯛꯅ 10 and above, good command of Hindi is desirable. ꯁꯦꯂꯔꯤ 8,000 to 12,000 plus incentive. ꯃꯉꯥꯁꯨꯕꯗ ꯑꯦꯀꯥꯎꯟꯠ ꯑꯦꯁꯤꯁ, ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ 2, ꯆꯍꯤꯅ 25 to 40, ꯃꯍꯩꯒꯤ ꯊꯥꯛꯅ BCom with knowledge of Tally and GST. ꯁꯦꯂꯔꯤꯅ 12,000 to 15,000 plus incentive. ꯈꯨꯗꯣꯡꯆꯥꯕꯁꯤꯕꯨ ꯂꯧꯕꯤꯅꯤꯡꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯍꯥꯏꯕꯗꯤ ꯄꯥꯁꯄꯣꯔꯠ ꯐꯣꯇꯣ 2, ꯐꯣꯇꯣꯀꯣꯄꯤ ꯑꯣꯐ ꯑꯦꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ, ꯐꯣꯇꯣꯀꯣꯄꯤ ꯑꯣꯐ ꯑꯙꯥꯔ ꯀꯥꯔꯗ ꯂꯣꯏꯅꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯔꯇꯤꯐꯤꯀꯦꯠ꯫ ꯑꯔꯣꯏꯕ ꯔꯤꯖ꯭ꯌꯨꯝ ꯄꯤꯁꯟꯕꯒꯤ ꯃꯇꯝꯅ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 23, 2026 ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯁꯣꯔꯠꯂꯤꯁꯠ ꯇꯧꯔꯕ ꯀꯦꯟꯗꯤꯗꯦꯠ ꯈꯛꯇꯃꯛꯅ ꯏꯟꯇꯔꯚ꯭ꯌꯨꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯑꯦꯂꯥꯏꯑꯦꯟꯁꯟ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖ, ꯈꯨꯔꯥꯏ, ꯁꯖꯣꯔ ꯂꯩꯀꯥꯏ ꯅꯤꯌꯔ ꯊꯔꯣꯏꯖꯝ ꯄꯨꯈ꯭ꯔꯤ, ꯏꯝꯐꯥꯜ ꯋꯦ, ꯏꯝꯐꯥꯜ ꯏꯁꯠ 7951010, ꯑꯃꯗꯤ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7085919817 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯈꯪꯍꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯃꯔꯛ ꯊꯠꯅ ꯚꯤꯎꯋꯔꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯀ꯭ꯔꯤꯌꯦꯇꯤꯚ ꯁꯔꯀꯜꯗꯒꯤ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ NDA ꯐꯦꯀꯜꯇꯤ ꯈꯔ ꯀꯧꯖꯔꯤ꯫ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯃꯦꯊꯁ, ꯐꯤꯖꯤꯛꯁ ꯑꯃꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯥꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕꯗ ꯑꯦꯄꯤꯌꯔ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯂꯤꯐꯥꯏꯗ NDA or CDS or AFCAT ꯑꯣꯏꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ experience in teaching defense competitive exams. ꯑꯍꯨꯝꯁꯨꯕꯗ strong commands over respective subjects. ꯃꯔꯤꯁꯨꯕꯗ good communication skills. ꯃꯉꯥꯁꯨꯕꯗ minimum 2 to 3 years teaching experience ꯑꯣꯏꯒꯗꯕꯅꯤ꯫ ꯃꯐꯝꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯑꯃꯗꯤ ꯀꯩꯁꯥꯝꯄꯥꯠ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯐꯂꯥꯏꯟ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟ ꯃꯣꯗ ꯑꯣꯏꯒꯅꯤ꯫ ꯑꯗꯣꯝꯒꯤ CV ꯑꯗꯨ ꯄꯤꯖꯔꯤꯕ creativecircle101@gmail.com ꯗ ꯊꯥꯖꯟꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ Story Collectionꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯈꯪꯍꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯃꯔꯛ ꯊꯠꯅ ꯚꯤꯎꯋꯔꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯀ꯭ꯔꯤꯌꯦꯇꯤꯚ ꯁꯔꯀꯜꯗꯒꯤ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯟꯠ ꯗꯦꯁꯛ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯒꯤ ꯐꯝ ꯀꯧꯖꯔꯤ꯫ ꯃꯁꯤꯗ ꯆꯪꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯅ ꯍꯦꯟꯗꯜ enquiries and counseling, manage student records, office administration, schedule and coordinate meeting. ꯃꯍꯩꯒꯤ ꯊꯥꯛꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯒꯗꯕꯅꯤ꯫ ꯆꯍꯤꯅ 25 plus, ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ, unmarried, ꯑꯃꯗꯤ knowledge of SSC or banking or UPSC exams, ꯑꯃꯁꯨꯡ excellent communication ꯂꯣꯏꯅꯅ basic computer skills꯫ ꯑꯗꯣꯝꯒꯤ CVꯁꯤꯡ ꯑꯗꯨ creativecircle101@gmail.com ꯗ ꯊꯥꯖꯟꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯊꯥꯒꯤ ꯁꯦꯂꯔꯤꯅ 7,000 plus incentive, increment every 6 months. ꯃꯌꯥꯝꯒꯤ ꯃꯐꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ
ꯃꯁꯥꯒꯤ ꯑꯣꯏꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯃꯔꯛ ꯊꯠꯅ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯤꯁꯟ ꯗꯥꯏꯒꯅꯣꯁꯇꯤꯛ ꯂꯦꯕꯣꯔꯦꯇꯔꯤꯗꯒꯤ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯜ ꯃꯜꯇꯤ-ꯇꯥꯛꯁꯀꯤꯡ ꯁ꯭ꯇꯥꯐꯀꯤ ꯑꯍꯥꯡꯕ ꯐꯝ 5 ꯀꯧꯖꯔꯤ꯫ ꯃꯁꯤꯗ ꯆꯪꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯩꯒꯤ ꯊꯥꯛ ꯌꯥꯝꯗ꯭ꯔꯕꯗ 12 ꯄꯥꯁ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ, 2-ꯋꯤꯂꯔꯒꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯑꯣꯏꯅ 2-ꯋꯤꯂꯔ ꯒꯥꯔꯤ ꯂꯩꯖꯒꯗꯕꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯇꯧꯕꯤꯅꯤꯡꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯗꯣꯝꯒꯤ ꯔꯤꯖ꯭ꯌꯨꯃꯤ ꯑꯗꯨ ꯄꯤꯔꯤꯕ WhatsApp ꯅꯝꯕꯔ 9376577004 ꯗ ꯊꯥꯖꯤꯟꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯃꯐꯝꯅ ꯃꯤꯅꯨꯊꯣꯡ, ꯍꯐꯤꯖ ꯍꯥꯇꯥ, ꯏꯝꯐꯥꯜ ꯏꯁ, ꯃꯅꯤꯄꯨꯔ 795005꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯌꯥꯝꯕꯨ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯃꯔꯛ ꯊꯠꯅ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯛꯁꯥꯏꯖ ꯔꯤꯀ꯭ꯔꯨꯏꯠ ꯏꯟꯁꯄꯦꯛꯇꯔ SI ꯀꯣꯟꯁꯇꯦꯕꯜ LDC ꯗ꯭ꯔꯥꯏꯚꯔ꯫ ꯃꯍꯩꯒꯤ ꯊꯥꯛꯅ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯄꯣꯁꯠ, ꯆꯍꯤꯅ 53 ꯗꯒꯤ 59 ꯐꯥꯎꯕ, ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯅ ꯏꯝꯐꯥꯜꯗ ꯑꯣꯏꯒꯅꯤ, ꯂꯥꯁꯠ ꯗꯦꯠꯅ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ 2026ꯗ ꯑꯣꯏꯒꯅꯤ, ꯗꯦꯠ ꯑꯣꯐ ꯑꯦꯛꯖꯥꯝ ꯇꯨ ꯕꯤ ꯑꯦꯅꯥꯎꯟꯁ ꯂꯦꯇꯔ꯫ ꯑꯅꯤꯁꯨꯕꯗ RBI ꯑꯣꯐꯤꯁꯥꯔ ꯒ꯭ꯔꯦꯗ B, ꯃꯍꯩꯒꯤ ꯊꯥꯛꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯋꯤꯠ 60%, ꯑꯦꯖ 21 to 30, ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯏꯝꯐꯥꯜ, ꯂꯥꯁꯠ ꯗꯦꯠ ꯂꯥꯛꯂꯤꯕ ꯇꯥꯡ 20 ꯃꯦꯒꯤ 2026, ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯅ ꯐꯦꯖ 1ꯅ ꯖꯨꯟ 13, 2026꯫ ꯑꯍꯨꯝꯁꯨꯕꯗ CRPF ꯇꯦꯛ ꯑꯦꯟꯗ ꯇ꯭ꯔꯤꯠꯃꯦꯟꯠ ꯔꯤꯀ꯭ꯔꯨꯏꯠ 2026, ꯃꯍꯩꯒꯤ ꯊꯥꯛꯅ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯄꯣꯁꯠ, ꯆꯍꯤꯅ 21 to 27, ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯏꯝꯐꯥꯜ ꯑꯣꯏꯒꯅꯤ, ꯂꯥꯁꯠ ꯗꯦꯠꯅ ꯗꯦꯠ 19 ꯃꯦ 2026, ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯅ ꯇꯨ ꯕꯤ ꯑꯦꯅꯥꯎꯟꯁ ꯂꯦꯇꯔ꯫ ꯃꯔꯤꯁꯨꯕꯗ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯟ ꯀꯝ ꯄꯝ ꯑꯣꯄꯣꯖꯤꯠ ꯑꯦꯟꯗ ꯖꯦꯅꯔꯦꯜ ꯑꯦꯝꯄꯥꯋꯔꯃꯦꯟꯠ꯫ Educational qualification according to post is 18 to 50, Center Imphal, last date 21 May 2026, date of exam to be announced later. Mangasubada Territorial Army Officer Recruitment, mahigi thakna any graduate and employed, age 18 to 42, exam center Imphal, last date 19 May 2026, date of exam 12 July 2026. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯈꯪꯍꯟꯖꯔꯤ꯫